No NRC, no census, no settlement of IDPs, no census, haibu wafam da miyam gi wakat mi fam mangasi, Kumbi kaitel la chathakre, just and fair delimitation JFD na Manipur miyam ga loina mitop khandok trabadi census tobu yaroi haibigi khongjang bu sawatuna, changsan kiba khongjang aduda tongan ba CSO sing, club sing, ima maira paibi sing amadi, school gi mayori kya susarugyaki. While Kati Pausi gi editor Hemanta Kumar Ningombam, Advocate Ravi Khan, social activist and Megachandrana, NRC Taudana census Taukrabadi Yelhongai the Gilamina Klibakang Lofurup Kayasida, Oirakadaba Fibam Amadi Mitop Sing the political power, no Madi Soidana Paisan Kragani, Yellow me mutan and Abatabak Lengakna Paikalaklavadi Naikoi Sibayade, Japsana Tingnamina Si, Ekoi census Tobagi trending Toba Lamdam Asigi, Miam the Ting Bayan and Nampuda census Toba, Lakpa official sing Tingnana Matotai, Hainaki. Ngasigi wakat khongjang aduda miyam na lawkhiba warep sing Kumbi Kendra Youth Front ki President PS da Navina miyam da lawthokladuna hai IDP sing mayum da hanjindana census tawrabadi Kumbi Kendra Youth Front na society tawbagi khongjang changshinba Kumbi SC gi manung da leiba IDP sing masagi mayum da hanjindriba fawba census tawba yadaba mana panglaba mamit udraba ngasigi lengak Mapu asi lamdam asalai riva CSO loop singna makoi gi chokri daki thang thaba haina warep loki ngasigi wakat khongjang adu da sarugya kiba torvung bangla amadi churachandpur dagi housing na Kumbi gi tongan ba relief camp da leiriba RK Naubi na hai kuki narco terrorist signal landarak padagi ngasi fawa yum da hanjin mangamdana relief camp da leirakli Awaba kaya khangduna relief camp da leiriba sida Manipur amadi center lengakna census tawgani haina tawrakliba asi kari karamba wakhalon dano IDP sing wana relief camp da nongma natraga nongmadi isagi yumda hanjilakani haina khanduna leiribani kanaguma mana relief camp da census ka mari leinana Changlaklabadi IDP Singga Simminnagani haibasi khangbiyo haiki asung yamna waraba tanja asida Celsius tawgani haiduna Manipur lengak amadi India lengak na songthokpira ibase masigi karambagi wakhalono masi karamba thawono masi koi sunya yaninge no matang sa su laktuna yengbiyo yang wana relief camp si dai khoi no mara taga no mo je khoi yumda sangba phangani haiduna khoi saraba nungsa sida masagi khoi kanghan da yomchala kanghan du da phina yomchala ga yang wana maisa khangi baneba masai census tawba sangakpa khoi ge sarkar gi thabak tawba karmachari oro any mi mo yo akoi di phura ga thagani natraga moi ga khoi ga siminna bai ba che relief camp da lai bai khoi ima chai chirina pumna ma ke khoi lengdaba wasak neba hauji asau yamna wara ba tanja sida sana bagi paisa bo sangdre thasahi ahum phaning si se khoi hawai tarame adudagi moina nongmagi lupa mi ma da marphu mari ni haire mi ma gi tha ma da lisingani sangani mase tha khudingi leptana tha mari mangadi tang amani janga meba adudagi tang tere ta muk change tang ta manga ta muk change tang kun ta muk change